ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯃꯀꯦ ꯁꯦꯝꯕ ꯌꯥꯕ ꯃꯈꯩ ꯁꯦꯝꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯆꯔꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯔꯛꯂꯝꯃꯤ ꯍꯩ ꯕꯦꯝꯃ ꯊꯥꯗꯣꯏ ꯅꯪ ꯉꯧꯅꯕꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯗꯨ ꯇꯧꯒꯅꯨꯀꯣ ꯏꯕꯦꯝꯃ ꯐꯠ ꯆꯠꯂꯨꯔꯒ ꯍꯜꯂꯛꯎ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯗꯣ ꯇꯧꯒꯅꯨꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯆꯠꯐꯥꯎ ꯆꯠꯇ꯭ꯔꯤ ꯍꯜꯂꯛꯄꯒꯤ ꯋꯥꯍꯟ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯑꯣ ꯏꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯍꯧꯖꯤꯛ ꯉꯧꯍꯧꯗꯅ ꯍꯧꯖꯤꯛ ꯂꯥꯡꯍꯧꯗꯅ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯡꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯅꯕꯨ ꯂꯩꯁꯥꯔꯤꯉꯩꯗ ꯂꯥꯡꯍꯧꯔꯣ ꯍꯥꯏꯗꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯑꯣ ꯑꯗꯣ ꯂꯥꯡꯉꯁꯨ ꯉꯥꯎꯔꯁꯨ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯏꯃꯥ ꯄꯥꯝꯗꯦꯅꯦ ꯃꯤꯅ ꯃꯤꯠ ꯅꯥꯒꯗꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯒꯅꯨꯀꯣ ꯏꯕꯦꯝꯃ ꯌꯨꯝꯁꯤꯗ ꯏꯃꯥ ꯏꯆꯥꯗ ꯂꯩꯕꯅꯤ ꯅꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯤꯅ ꯈꯤꯇꯗꯤ ꯍꯦꯛꯇ ꯉꯥꯡꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯥꯏ ꯕꯦꯝꯃ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤꯀꯣ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯇꯥ ꯂꯥꯏꯖꯁꯨ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯍꯧꯕ ꯂꯥꯛꯆꯔꯝꯃꯤ ꯊꯥꯗꯣꯏ ꯂꯣꯏꯔꯕꯣ ꯀꯦꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝ ꯐꯖꯗꯨꯅ ꯂꯩꯔꯕ ꯁꯛꯇꯨꯗ ꯂꯥꯎ ꯆꯠꯂꯁꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯇꯥ ꯆꯠꯂꯁꯤ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯍꯩ ꯂꯥꯏꯖꯥ ꯅꯣꯏ ꯂꯥꯡ ꯐꯥꯡ ꯆꯠꯇꯅ ꯑꯃꯨꯛ ꯂꯩꯔꯅꯨꯀꯣ ꯕꯦꯝꯃ ꯐꯠ ꯍꯦꯛ ꯍꯜꯂꯛꯎꯀꯣ ꯏꯆꯥ ꯁꯥ ꯍꯣꯏ ꯏꯃꯥ ꯀꯨꯏꯔꯣꯏꯗ ꯑꯗꯨꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯗꯣꯏꯒ ꯂꯥꯏꯖꯒꯗꯣ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯁꯤ ꯅꯨꯄꯥ ꯄꯥꯈꯪꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯅꯇꯥꯏ ꯐꯥꯎꯕ ꯉꯥꯎꯔꯤ ꯅꯪꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯤ ꯎꯕꯗ ꯑꯩꯅ ꯐꯥꯎꯕ ꯁꯤ ꯌꯧꯅ ꯉꯥꯎꯔꯁꯤꯅꯗꯤ ꯄꯥꯈꯪꯗꯤ ꯀꯃꯥꯏꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ ꯏꯇꯥ ꯏꯇꯥ ꯂꯥꯏꯖꯥ ꯅꯪ ꯍꯦꯛ ꯍꯥꯏꯕꯁꯤ ꯃꯥꯕ ꯑꯗꯨ ꯊꯥꯗꯣꯏ ꯉꯁꯤ ꯅꯪꯅ ꯎꯅꯗꯣꯏꯁꯤꯕꯨ ꯀꯅꯥꯅꯣꯕ ꯇꯥ ꯐꯩꯖꯥꯎꯒꯗꯤ ꯃꯥꯟꯗꯦ ꯅꯠꯇꯦ ꯀꯅꯥꯒꯅꯣꯕ ꯅꯪꯅ ꯎꯅꯗꯣꯏꯁꯦ ꯊꯥꯗꯣꯏ ꯇꯥ ꯃꯦꯔꯥꯒꯔꯣ ꯅꯪꯒꯤꯁꯦ ꯀꯅꯥꯒꯅꯣꯕ ꯅꯪꯒꯤꯁꯦ ꯌꯥꯝꯃꯟꯗꯅ ꯑꯩꯗꯤ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯑꯁ ꯇꯥ ꯈꯣꯡꯕꯒꯅꯤ ꯃꯤ ꯂꯥꯏꯖ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯃꯥꯗꯤ ꯉꯁꯥꯏ ꯑꯩꯅ ꯑꯉꯥꯡ ꯊꯥꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯁꯣꯏꯗꯅ ꯁꯥꯎꯔꯒ ꯂꯩꯔꯝꯃꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯇꯥ ꯂꯥꯏꯖꯥ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯑꯩ ꯇꯥ ꯈꯣꯡꯕꯗꯣ ꯁꯥꯎꯕꯗꯣ ꯂꯩꯔꯝꯃꯅꯤꯕ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯣ ꯏꯕꯦꯝꯃ ꯃꯥꯅ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯨꯅ ꯂꯩꯕ ꯉꯝꯗꯣꯔꯤꯒꯦ ꯅꯪꯒꯤ ꯃꯤ ꯋꯥꯟꯊꯍꯟꯕꯤ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛꯇꯪ ꯅꯣꯛꯁꯤꯟꯕꯗ ꯑꯗꯨꯝ ꯇꯦꯊꯈ꯭ꯔꯗꯧꯗꯨꯕꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯍꯥꯏꯅ ꯂꯥꯛꯄꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯝꯕꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯅꯣꯏ ꯇꯥ ꯈꯣꯝꯕꯁꯤ ꯆꯠꯂꯨ ꯆꯠꯂꯨ ꯎꯅꯖꯔꯨꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨ ꯊꯥꯗꯣꯏ ꯌꯥꯝꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯏꯃꯥꯅꯁꯨ ꯍꯥꯏꯍꯧꯔꯤꯗꯨꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤꯑꯕ ꯑꯗꯨꯅ ꯅꯪ ꯌꯥꯝꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯑꯗꯨꯝ ꯊꯨꯅ ꯎꯅꯔꯒ ꯋꯥ ꯑꯃꯅꯦ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣꯕ ꯑꯩ ꯊꯨꯅ ꯂꯥꯛꯀꯦꯕꯀꯣ ꯊꯥꯗꯣꯏ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯃꯅꯥꯛꯀꯗꯨ ꯂꯥꯛꯆꯔꯝꯃꯤ ꯈꯣꯝꯕꯁꯨ ꯊꯥꯗꯣꯏ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯑꯕꯣ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯉꯁꯥꯏ ꯑꯉꯥꯡꯗ ꯄꯥꯎ ꯆꯦꯟꯈꯤꯕꯗꯤ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯕꯁꯤꯗ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯑꯉꯥꯡꯅ ꯄꯥꯎ ꯆꯦꯜꯂꯛꯄꯕꯨꯗꯤ ꯀꯨꯏꯔꯕꯅꯤ ꯇꯥ ꯈꯣꯝꯕ ꯑꯗ ꯑꯩꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯨꯝ ꯑꯃꯨꯛ ꯑꯗꯒꯤ ꯏꯃꯥꯒꯤ ꯆꯥ ꯅꯨꯡ ꯑꯃꯨꯛ ꯂꯣꯟ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯍꯦꯛꯇ ꯊꯦꯡꯈꯤꯕ ꯇꯥ ꯈꯣꯝꯕ ꯅꯪꯕꯨ ꯑꯗꯨꯒꯅꯦ ꯇꯥ ꯈꯣꯝꯕ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯀꯟꯅ ꯅꯥꯍꯧꯔꯤꯕ ꯇꯧꯔꯤꯁꯦ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯒ ꯑꯩ ꯌꯥꯝ ꯋꯥꯏꯗ ꯇꯥ ꯈꯣꯝꯕ ꯃꯤꯒ ꯂꯩꯇꯕꯒ ꯁꯦꯜꯒ ꯂꯩꯇꯕꯒ ꯑꯩ ꯃꯊꯥꯁꯦ ꯑꯔꯣꯏꯕꯤꯅꯤ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯅꯣꯏꯅꯗꯤ ꯈꯪꯗꯕ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯊꯥꯗꯣꯏ ꯅꯪꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯝꯃꯗꯤ ꯑꯩ ꯀꯣꯟꯅ ꯂꯥꯛꯑꯃꯁꯨ ꯌꯥꯏꯗꯅ ꯑꯗꯣ ꯁꯦꯜ ꯈꯔꯁꯦ ꯂꯧꯁꯤꯜꯂꯣ ꯅꯪꯒꯤ ꯑꯃ ꯀꯩꯀꯩ ꯃꯇꯦꯡ ꯑꯣꯏꯅꯗꯕꯅꯤ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯁꯤꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯣ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ ꯇꯥ ꯈꯣꯝꯕꯁꯤꯗꯤ ꯑꯗꯣ ꯑꯗꯨꯝ ꯂꯧꯁꯤꯜꯂꯒꯦꯀꯣ ꯏꯃꯥꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯅꯠꯇꯦꯗ ꯀꯣꯛ ꯈꯔ ꯆꯤꯛꯏꯅ ꯇꯧꯔꯒ ꯂꯩꯕ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯅꯠꯇꯦ ꯇꯥ ꯈꯣꯝꯕ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯅꯪ ꯆꯪꯖꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ
ꯃꯊꯪ ꯑꯃꯨꯛ ꯐꯖꯅ ꯎꯅꯔꯁꯤ ꯏꯃꯥꯗꯣ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯆꯪꯉꯨ ꯆꯪꯉꯨ ꯑꯗꯣ ꯃꯄꯥꯟꯒ ꯌꯥꯝ ꯊꯣꯛꯀꯅꯨꯀꯣ ꯅꯪ ꯂꯥꯡꯐꯥꯡ ꯄꯪꯆꯠ ꯆꯠꯀꯅꯨ ꯍꯦꯛ ꯆꯠꯂꯕ ꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯇꯥ ꯈꯣꯝꯕ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯃꯄꯥꯟꯒ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯆꯗꯦꯀꯣ ꯑꯩ ꯄꯪꯄꯥꯗ ꯄꯥꯈꯠꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯅꯪꯁꯤꯗꯤ ꯑꯣ ꯑꯩꯁꯦ ꯇꯥ ꯈꯣꯝꯕꯒꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤ ꯀꯔꯤꯝꯇ ꯄꯥꯈꯠꯄꯤꯒꯅꯨꯋꯣ ꯄꯥꯈꯠ ꯆꯥꯎꯀꯣ ꯑꯁ ꯊꯥꯗꯣꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯉꯥꯎꯍꯟꯕ ꯈꯨꯅꯣꯛꯇꯨꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯊꯃꯣꯏ ꯌꯧꯅ ꯄꯥꯜꯂꯦꯕ ꯅꯪꯒꯤ ꯈꯨꯅꯣꯛꯇꯣ ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦꯀꯣ ꯐꯖ ꯐꯖ ꯂꯩꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯇꯥ ꯈꯣꯝꯕ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯈꯣꯝꯕ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯊꯥꯗꯣꯏ ꯂꯥꯏꯖꯒ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯥ ꯏꯕꯥꯅꯤ ꯁꯤꯡꯖꯨ ꯈꯔ ꯆꯥꯁꯦ ꯑꯩ ꯂꯩꯈꯤꯕ ꯁꯤꯡꯖꯨꯗꯣ ꯉꯁꯤꯗꯤ ꯏꯅꯦ ꯃꯦꯝꯃꯒꯤ ꯄꯣꯠꯐꯝꯗ ꯆꯥꯔꯨꯁꯤꯗꯅ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯏꯅꯦꯒꯤ ꯁꯤꯡꯖꯨꯗꯣ ꯂꯥꯛꯑꯣꯅꯦ ꯏꯅꯦ ꯍꯣꯏꯒꯤ ꯄꯣꯠꯐꯝ ꯔꯣꯝꯗ ꯍꯦꯛꯇ ꯆꯠꯂꯁꯦꯕ ꯑꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯑꯗꯣ ꯉꯁꯥꯏ ꯅꯣꯏ ꯏꯃꯥꯅ ꯏꯕꯥꯅꯤ ꯉꯟꯇꯥ ꯍꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯦꯡꯉꯗꯤ ꯅꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯉꯣꯏꯗ꯭ꯔꯣ ꯑꯁ ꯊꯦꯡꯉꯣꯏꯗ ꯀꯩꯁꯨ ꯂꯥꯛꯑꯣ ꯁꯠ ꯁꯠ ꯑꯗꯨꯝ ꯆꯠꯁꯤ ꯏꯕꯦꯝꯃ ꯀꯣꯊꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯊꯦꯡꯒꯅꯤ ꯑꯗꯨꯏꯗ ꯅꯪꯕꯨ ꯍꯟꯗꯛ ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯣ ꯃꯥ ꯇꯁꯦꯡꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯊꯥꯗꯣꯏ ꯊꯃꯣꯏꯁꯨ ꯁꯦꯡꯖꯕꯅꯤ ꯌꯥꯝꯅ ꯅꯪꯅ ꯃꯉꯣꯟꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯕ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯇꯥ ꯑꯁ ꯏꯇꯥ ꯀꯥꯏꯗꯩꯅꯣ ꯆꯥꯎꯔꯦꯜ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯅ ꯑꯝꯇ ꯄꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯒꯤꯅꯦ ꯂꯩꯀꯥꯏ ꯅꯨꯄꯥ ꯁꯛꯇꯥꯊꯤꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯍꯥꯟꯁꯨ ꯑꯉꯥꯡ ꯊꯥꯔꯛꯇꯨꯅ ꯀꯧꯊꯣꯔꯛꯏꯅꯤ ꯑꯩꯅ ꯁꯨꯛꯊꯣꯛ ꯍꯦꯛꯊꯣꯛꯄꯤꯗꯕꯅꯤ ꯃꯁꯛꯇꯨꯒ ꯑꯁ ꯀꯩꯅꯣ ꯍꯦꯛ ꯌꯥꯝ ꯃꯥꯜꯂꯗꯅ ꯌꯥꯝ ꯍꯩꯅꯗꯦꯗ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ ꯄꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯄꯜꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯂꯥꯏꯖꯥ ꯊꯥꯗꯣꯏꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯈꯥ ꯇꯥꯅ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯣ ꯊꯥꯗꯣꯏꯗ ꯍꯧꯗꯣꯛꯆꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯦꯝꯃꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ ꯆꯥꯔꯤꯉꯩꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗꯤ ꯑꯥ ꯌꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯗꯨ ꯌꯦꯞꯇꯨꯅ ꯃꯌꯨꯝꯗ ꯆꯪꯖꯔꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯗ ꯁꯥꯎꯔꯗꯨꯅ ꯊꯥꯗꯣꯏꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯍꯩ ꯋꯥꯔꯛꯇꯕꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯉꯁꯥꯏ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯍꯥ ꯀꯔꯤ ꯍꯥꯏꯈꯤꯒꯦꯕ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯏꯕ ꯅꯪꯕꯣ ꯅꯠꯇꯦ ꯍꯥꯏꯈꯤꯗꯕ꯭ꯔꯥ ꯏꯕ ꯑꯩꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯗꯨꯃꯛꯈꯛ ꯁꯣꯛꯄꯒꯤ ꯃꯇꯝꯁꯦ ꯑꯗꯨ ꯀꯨꯏꯅꯕ꯭ꯔꯣ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯁꯨꯝ ꯊꯣꯛꯂꯛꯀꯗꯧꯔꯤ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤನಿ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯃꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯔꯨꯏꯅꯤ ꯁꯤꯡꯖු ꯆꯥꯕꯗ ꯃꯇꯝꯗꯣ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯈꯔ ꯑꯗꯨꯝ ꯃꯊꯪꯗꯒꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦꯕ ꯑꯩ ꯇꯣꯛꯑꯣ ꯌꯥꯔꯦꯕꯁꯦ ꯏꯃꯥ ꯏꯁ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯀꯥꯏꯅ ꯅꯪ ꯂꯣꯏ ꯁꯤꯜꯂꯣ ꯍꯥ ꯅꯪ ꯂꯣꯏ ꯄꯥꯜꯂꯣꯕ ꯍꯩ ꯅꯃꯥ ꯑꯩ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯊꯕꯛꯁꯦ ꯑꯃ ꯄꯥꯡꯁꯤꯟꯒꯦ ꯏꯃꯨꯡꯁꯤꯒꯤ ꯁꯤꯃ ꯇꯧꯁꯤꯟꯒꯦꯗꯤ ꯅꯪ ꯈꯟꯗꯦꯅꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯃꯁꯤꯗꯩꯁꯤꯗ ꯈꯥꯗ ꯑꯃꯨꯛ ꯆꯠ ꯋꯥꯡꯗ ꯑꯃꯨꯛ ꯆꯠ ꯍꯩ ꯑꯗꯨꯅꯗꯤꯅꯦ ꯆꯟꯅꯔꯣꯏꯅꯦ ꯍꯩ ꯕꯦꯝꯃ ꯆꯟꯅꯔꯣꯏ ꯅꯨꯄꯥꯅ ꯄꯥꯝꯃꯤꯕ ꯊꯕꯛꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯅꯃꯥꯏꯗꯣ ꯈꯔ ꯏꯀꯥꯏꯌꯨꯅꯦ ꯍꯩ ꯏꯀꯥꯏꯗꯕꯤ ꯅꯪꯗꯧꯅ ꯇꯟꯕ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯅꯦ ꯑꯁ ꯃꯤ ꯇꯥꯅꯤ ꯏꯃꯥ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯎꯔ ꯍꯦꯛ ꯉꯥꯡꯉꯗꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯅꯪ ꯉꯥꯡꯍꯧꯔꯣ ꯅꯪ ꯑꯩꯗꯤ ꯆꯪꯖꯈ꯭ꯔꯒꯦ ꯅꯪ ꯅꯊꯟꯗ ꯉꯥꯡꯍꯧꯔꯣꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯦ ꯍꯩꯋꯥꯅꯤ ꯇꯥꯅꯤꯡꯗꯕꯅꯕ ꯊꯥꯗꯣꯏ ꯆꯪꯈ꯭ꯔ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯆꯩꯔꯗꯨꯅ ꯃꯊꯟꯇ ꯉꯥꯡꯖꯍꯧꯏ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯨ ꯍꯌꯦꯡ ꯀꯔꯣꯝ ꯊꯣꯛꯂꯒꯗꯕ ꯑꯩꯀꯣ ꯃꯊꯥꯁꯤ ꯁꯥꯗꯧꯔꯤꯗ ꯑꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯆꯦ ꯍꯣꯏꯗ ꯃꯆꯦꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯊꯥꯗꯣꯏ ꯑꯣ ꯏꯆꯦ ꯊꯥꯗꯣꯏ ꯏꯆꯦ ꯊꯥꯗꯣꯏ ꯑꯣ ꯏꯆꯦ ꯊꯥꯗꯣꯏ ꯊꯥꯗꯣꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯦ ꯑꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯀꯟꯅ ꯀꯧꯔꯤꯗꯣ ꯅꯥꯀꯣꯡꯒ ꯄꯪꯒꯦ ꯇꯧꯏ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯆꯦ ꯊꯥꯗꯣꯏ ꯇꯥ ꯆꯥꯎꯔꯦꯜ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯦ ꯑꯗꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯆꯦ ꯊꯥꯗꯣꯏ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯥꯗꯣꯏꯗꯨ ꯃꯊꯟꯇ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯪꯒꯣꯜꯗ ꯃꯊꯟꯇ ꯉꯥꯡꯖꯍꯧꯏ ꯃꯗꯨꯒꯤ ꯆꯥꯎꯔꯦꯜꯂꯕ ꯁꯛꯊꯤꯕ ꯅꯨꯄꯤ ꯐꯪꯖꯗꯕ ꯅꯨꯄꯥꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯒꯦꯕ ꯈꯣꯡꯅꯤ ꯃꯥ ꯉꯁꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯇꯧꯅꯣ ꯍꯥꯏꯔꯃꯛꯇꯗ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯅꯨꯡꯉꯥꯏꯅꯤ ꯃꯥ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯆꯥꯎꯔꯦꯜꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯆꯥꯎꯔꯦꯜꯕꯨ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯗꯤ ꯊꯥꯗꯣꯏ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯑꯣ ꯑꯩꯗꯤ ꯅꯪꯁꯤ ꯂꯥꯛꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯩꯅ ꯑꯁꯨꯝ ꯅꯥꯀꯟꯒꯤ ꯑꯉꯥꯡꯗꯨ ꯊꯥꯗꯨꯅ ꯆꯠꯍꯟꯈꯤꯕꯅꯤ
ตาเจ้าเรไกนตาเจ้าเรื่องตัววิริสิบไอ้ในสิกุมมาเสียเต้ากันไอ้ปามได้หายตัวนะแกรักขันหายใครเกนั่นเตตาเจ้าเรื่องน่ะสุกยำอีกไก่บักขังดิสิไกกินคือสเตปุนอะไรมีนาระกะไกกินตุกยำอีกไก่บักขังบิริสิบไอ้ขังน่ะบ้านุ่งสินะจะบันุปาเลยหายบเสียแกรักสุรเกไอ้น่ะหายจะคริตอ่างมาซาสุนัตเตคิดอ่างหายบดาสุกยำน่ะขังดิสิไกกินน่ะสักมินตอริตุกะน่ะสักพิบัมดอน่ะสันน่ะขังจมาลิตาเจ้าเรื่องสิกุมมาเสียอามุกันเองวันน่ะตัวบิระกันไอ้ยำให้นั่นเตถ้าด้วยไอ้ดีน้องวันนั้นคราสิปีกี่ไฮโดรลักปุ่นอีกคนกี่นักขันกี่คงบันโตอะดูอิสลิอะดูพาบังงานงาสิงสิน้องวันนั้นพิจารณาดูเนอะนั่งบูอ่างถาดนั่งกบถกขันมันนั่งยำสาวมาเลยไอ้สมัยเนอะอามุกันน่ะตัวเลยนั่งสาวเลยฮะง่ายปะอะดูอ่างถาดก็กบถกนั่งเดรสซูอ่างดูดาอะดูพิเรสุยายเดนะไอ้ยังมุถกเดรสซูงาดูกระไดโนพิเรสิกระไดโนไอ้ผู้สิงเชกอะดูตาสาวแล้วมาตรงเด็กดีสมัยไหนบุกกถกพิเรกันนุกะปีนิงเบลเลยสูอ่างดันนี่ขังเดอิตาไลซ์จะหอยดันนี่ขังเดอดุมปิโรบะสมัยนั้นทุกลักตุนอุณบเสไอ้ยามปามเดบะมีน่ะสู้ครากะอีบานิโกยนะบะมีน่ะมันคินีอดุน่ะมาตรงเด็กดีสมัยโตบินุกะถ้าโดยสิหายรำละกะสาวเรลดิงาคราดูปูดุน่ะสังคิดมีสาวเรลดีถ้าจะนั่งงังลำนี่บะเมียมตุสุมขันจิลุระกะมาตรงที่ไกลแบบเฮาเจรมีมาน่ะถ้าโดยบุยามน่ะนุ่งสีเจรมีอดุบุถ้าโดยน่ะดีมาบุยามน่ะหินะเจรมีถ้าโดยอะตัวปนุปากอยขังนักขังน่ะสาวเรลน่ะถ้าโดยบุยามน่ะนุ่งสีเจรมีถ้าโดยน่ะสาวเรลบุกะริสุเลตันขันตุน่ะยามน่ะทีน่ะงังบีรมีโนมกิโนมิดนี่ถ้าโดยมาเกเซียมตุน่ะเลยรมีสังเลบะมุสินมูระบะสัมลางอดุจอยตาระตุน่ะนิงดูเยน่ะถ้าดกเจรมีมากิพะเจระบะมาสักมาโตสาวงสะบานดะงาวริดะบะปักขันเลยติมาสุมตาบะมาไข่เกระตุน่ะมังโกลทกเจรักลำมีมาไม้เบมาตุมบิสุสุมังดาเจียงไข่ดุนเลยรมีอามุกะได้สะเตาเรียตามาไข่มาสุมตาไข่เกระกะทุกเลยสินะนั่นติกะได้ดูมุสะเตาระเกบะอีมุงกิทับมานามแต่ที่เตานี่ขังเดเนี่ยน้องเฮงามได้สะเตาเกอีมาอันทุกสุงังเครดกุยมานั่งละสินดูบุไกโนโออิตาไลจะหอยดาเสียงเขาบุกซารุกิเตาบนีมาทูนฮัลละกันนี่ปังงังเดียงางกันนะโอ้เบียมาเสียงเขาบุกซาบเสียอะดูหมายนักเกระกะสะนะบราวอีมากีเบียมาดูห่วงบริษัทปดกี้คราคิดเฮลิให้วานี่อีมาไอสิเลยซาบินี่เลยซาบิอีมาตรงน่ะอุนซาคุยระบิฮันูบินตีไอเสตะกะเต็กลิบิเลยซาบิมาสักมาตกพัซาบินี่พัซาบิคราสุเกดยาริบะเขาสิเกดน่ะกะรองกันนักเกี่ยวให้โนเกคิดเอาดีไอดิมาสินกันทรบทัดด้วยมาไม่เบี้ยมาตุ่มบีกะปานบังงัมบะสักนัดเตงางบะยาบังงังลมมาตุงทัดด้วยคุยคุณจินกีเลยปุงดาไพเจ้าก็อุณบะลักลำมีไพเจ้าดีฮานัดกีทัดด้วยลักปะไงตุนเลยรำมีทัดด้วยสุลักละดุนะไพเจ้าก็อุณรำมีไพเจ้ามาสักมาตุที่กายาพัซบนุปานัดติกุสุสุมุรำมีอดุบุเซียลที่ยามนไปไปอิมุงกิมาสานีอดุนะทัดด้วยนักขังนารีบนุปาสิงดกีไพเจ้านักกายเฮนะทัดด้วยนักอุณรำมีตาไพเจ้าลักปะแก้มคุยระเกไอเซ่ครั้งนั้นถูกลักกิโตระกับเฮกตยาดบะอิมุงกิทับกอามามาคุกมาตาตอริงไงตาอัตเปกตะเทียงกิกชุกุยจุดลักปะไอสุลักปะตังไงดีเฮกพัมทับกันนี่นั่งละไอเซ่อัตนังบูกันยิสังสารเกอีโรมาสาร์ตาไพเจ้าดีกันยิสังสารเกไอบุดิงาทงมาสาร์อะดูไอคุยมันทงมินสังกษานึงจีนั่งทงมินสังกัดฉันยังไงดาอะดูกระรองกันไอคุยได้ลักแกให้เป็นนึงวะไอดียุมเดสุยมานะมองปุสิโลนัดไอบ่าวระบันนั่งนึกว่ายาระดีไออดุมยาระบันก็โอ้ยามตาหาตาวิสิง่ายบุตรกันลดมาทำลักษณะนี้อะตัวตาไพเจ้านานอุณบดาตาไพเจ้าเนอะไอคุดบมาใส่มาทั้งลากบุตรปุระเกนะให้บุตรปุระจบไก่นุตาไพเจ้าฮะปุระจบบ่ชาบุลุจบไก่เฮ้ไอที่เก่าบุเก่าอีเนี่ยนั่งกับวันที่โตดูเลยยังไงท่าปุระไอ้ผู้ที่เขาได้ยาวมันเสียตัวสิเลยตัวยังเสียพอจะเรียงความจะรับรองไพเจ้าหนูว่าก็ให้ปนังมาสักนาทีคุดปดูอุบดาถ้าโดยไพเจ้ากิมาคุดตะกี้ตับเหล่าน่ะนังเขาเรียมาตากุมนั่นลากคิดรำไอ้ยามพาสีสิตาไพเจ้าไอ้ยามนุ่งสียามสักเสียไอ้งอนดาจับต้มจาริสิดิตาไพเจ้าไอ้ยามปามีมาสิดิยามปามจะเรคุดบซาบกยามให้ก็ยามน่ะมองกับมันดานะสนาดูปาคันบกายามให้รามินังดิอะดอสิคุดบสิอายามปามเจริตาไพจังนุ่งชีบ่คุดบตะนัดติเสสิตะกี้เห็นบ่ยามมุสุสาบิด้วยนี่ไอ้นายยังไว้นังไอ้คุยได้เลยละกันนังนบุปามให้บ่คุดิงไอ้นรถนปีด้วยนี่
ꯅꯪ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ ꯑꯩꯒꯤꯅꯦ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯂꯤꯛꯇꯤ ꯂꯩꯇꯤꯌꯦ ꯇꯥ ꯐꯩꯖꯥꯎ ꯑꯩꯒꯤ ꯂꯤꯛ ꯑꯝꯇꯒ ꯁꯥꯕꯤꯌꯣꯕ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯕ ꯂꯤꯛ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯏꯀꯣꯛ ꯀꯣꯛꯅ ꯆꯦꯜꯂꯛꯄꯗꯣ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯌꯦꯕ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯄꯗ ꯂꯤꯛ ꯑꯝꯇ ꯁꯥꯕꯤꯌꯨꯕ ꯇꯥ ꯐꯩꯖꯥꯎ ꯀꯣ ꯁꯥꯕꯤꯌꯨꯀꯣ ꯇꯥ ꯐꯩꯖꯥꯎ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯅꯪꯅ ꯍꯥꯏꯔꯒꯕ ꯑꯩꯅ ꯁꯥꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯁꯥꯔꯣꯏꯗꯣꯏꯅꯣ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩ ꯊꯥꯗꯣꯏ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯐꯩꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯁꯦꯡꯅꯃꯛꯇꯤ ꯃꯥꯅ ꯐꯩꯖꯥꯎꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯕꯒꯤ ꯑꯗꯨ ꯀꯣꯏꯅꯔꯤꯕꯅꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯐꯩꯖꯥꯎꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯗꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯥꯗꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯂꯥꯏꯖꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯏꯇꯥ ꯊꯥꯗꯣꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯀꯣ ꯏꯇꯥꯒꯤ ꯃꯩꯊꯣꯡꯁꯦ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦ ꯏꯇꯥꯁꯦ ꯉꯁꯤꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯧꯔꯝꯗ꯭ꯔꯤꯁꯤꯕꯨ ꯅꯠꯇꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣꯕ ꯏꯇꯥ ꯈꯪꯗꯦꯗ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯇꯥ ꯐꯩꯖꯥꯎꯒ ꯎꯅꯔꯨꯕꯅꯦ ꯑꯩ ꯇꯥ ꯐꯩꯖꯥꯎꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯁꯥꯔꯒ ꯄꯤꯔꯛꯏ ꯏꯇꯥ ꯇꯨ ꯏꯇꯥ ꯌꯦꯡꯉꯨ ꯇꯨ ꯁꯤꯗ ꯑꯩꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯅꯤ ꯏꯇꯥ ꯐꯖꯗ꯭ꯔꯦ ꯏꯇꯥ ꯏꯇꯥ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯒꯤ ꯈꯨꯗꯣꯞꯁꯦ ꯏꯇꯥꯗꯁꯨ ꯌꯥꯝ ꯄꯛꯆꯩꯌꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯏꯇꯥ ꯅꯪꯗꯤ ꯇꯥꯟꯖꯥꯗꯨꯗ ꯐꯩꯖꯥꯎ ꯑꯗꯨ ꯊꯥꯗꯣꯏꯒꯤꯗꯃꯛꯇ ꯁꯤꯡꯖꯨ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯤꯡꯖු ꯃꯌꯣꯝ ꯑꯃ ꯄꯨꯔꯛꯄꯗꯨ ꯄꯤꯕ ꯀꯥꯎꯔꯗꯨꯅ ꯊꯥꯗꯣꯏꯕꯨ ꯇꯥꯟꯅꯖꯔꯛꯂꯝꯃꯤ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯗꯨ ꯂꯥꯛꯄꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯐꯩꯖꯥꯎꯅ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯅ ꯌꯦꯡꯉꯨ ꯇꯨ ꯏꯇꯥ ꯄꯛꯆꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯇꯥ ꯐꯩꯖꯥꯎꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯅꯤ ꯍꯣꯏ ꯏꯇꯥ ꯇꯥ ꯐꯩꯖꯥꯎꯁꯦ ꯌꯥꯝ ꯐꯩ ꯅꯪꯕꯨ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨ ꯏꯇꯥ ꯅꯪꯗꯤ ꯇꯥ ꯐꯩꯖꯥꯎꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯏꯇꯥ ꯅꯠꯇꯦ ꯅꯪꯕꯨ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯂꯩꯗꯣꯔꯕꯕ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯏꯇꯥ ꯃꯨꯁꯤꯠ ꯃꯨꯕ ꯂꯩꯃꯨ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯅꯣ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯔꯤꯁꯤꯗꯤ ꯃꯥꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯁꯥꯕꯤꯕꯁꯤꯗ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯗ ꯂꯩꯕꯗꯤ ꯑꯩ ꯀꯩꯁꯨ ꯂꯩꯔꯣꯏꯗ ꯑꯗꯨꯒꯤ ꯀꯨꯆꯨ ꯁꯦꯡꯗꯕ ꯅꯨꯄꯥꯗꯨꯗꯒ ꯏꯁ ꯑꯩꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯃꯤ ꯂꯩꯖꯗꯕꯩ ꯇꯥꯏꯞꯇ ꯃꯈꯣꯏ ꯃꯌꯥꯝꯗꯨꯗꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯒ ꯂꯩꯗꯣꯏꯅꯦ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯥꯀꯟꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯐꯩꯖꯥꯎꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯡꯊꯈꯤꯕ ꯈꯪꯍꯧꯔꯝꯗꯦ ꯐꯩꯖꯥꯎꯅꯗꯤ ꯊꯥꯗꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯂꯟ ꯊꯨꯝꯗꯨꯒꯤ ꯈꯜꯂꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯁꯥꯔꯝꯕ ꯃꯑꯣꯡꯁꯤ ꯇꯥꯕꯗ ꯐꯩꯖꯥꯎ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯈꯨꯜꯗꯨꯗꯒꯤ ꯊꯥꯗꯣꯏꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯌꯥꯝꯕ ꯆꯥꯎꯔꯦꯜꯒ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯕ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯄꯥꯟ ꯏꯄꯥꯟꯒ ꯄꯥꯛꯅ ꯊꯣꯛꯄꯒ ꯎꯗꯦꯕ ꯅꯣꯏ ꯀꯥꯡꯕꯨꯁꯦ ꯍꯩꯃꯥ ꯇꯥ ꯆꯥꯎꯔꯦꯜ ꯑꯩꯁꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯂꯨꯕꯅꯦ ꯍꯣꯏ ꯍꯟꯗꯛꯇꯤ ꯈꯔ ꯆꯤꯜꯂꯦ ꯑꯩꯁꯦ ꯐꯤ ꯑꯃꯨꯛ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯄꯥꯟꯒ ꯊꯣꯛꯄ ꯄꯥꯛꯅ ꯁꯪꯗ꯭ꯔꯦꯗ ꯇꯥ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯧꯔꯨꯔꯤꯅꯦ ꯑꯣꯍꯣ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯗꯤ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯊꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯏꯁꯥꯅ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯊꯤꯖꯔꯒ ꯑꯉꯝ ꯑꯉꯝꯕ ꯇꯧꯁꯤꯟꯕꯅꯗꯤ ꯐꯕꯅꯤ ꯌꯥꯝ ꯐꯩ ꯑꯗꯨ ꯂꯥꯏꯖ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯁꯨꯝ ꯑꯩꯁꯦ ꯌꯥꯝꯅ ꯏꯀꯥꯏꯔꯕꯅꯤ ꯅꯪꯉꯣꯟꯗ ꯑꯣꯏꯔꯁꯨ ꯑꯗꯣ ꯋꯥ ꯑꯃ ꯇꯥꯏꯒꯦ ꯇꯧꯕꯅꯤ ꯇꯥ ꯆꯥꯎꯔꯦꯜ ꯊꯥꯗꯣꯏꯒꯤ ꯋꯥ ꯅꯠꯇ꯭ꯔꯣ ꯇꯥ ꯆꯥꯎꯔꯦꯜꯅ ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯥ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯋꯥꯁꯦ ꯐꯅꯌꯥꯝꯗꯤ ꯍꯧꯗꯣꯛꯂꯕꯅꯤ ꯃꯥꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯑꯗꯨꯒ ꯃꯥ ꯑꯇꯣꯞꯄ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯁꯨ ꯂꯩꯕꯅꯤ ꯇꯥ ꯆꯥꯎꯔꯦꯜ ꯑꯗꯨꯅ ꯑꯩꯗꯤ ꯇꯥ ꯆꯥꯎꯔꯦꯜ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯉꯣꯟꯗꯁꯨ ꯃꯇꯝ ꯃꯥꯡꯍꯟꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯃꯣꯏꯗ ꯌꯦꯡꯉꯁꯤ ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯃꯥꯅ ꯄꯟꯕ ꯐꯥꯎ ꯍꯦꯛ ꯌꯥꯗꯦ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯥꯅꯗꯤ ꯑꯩꯒꯤ ꯃꯤꯡ ꯄꯟꯕ ꯐꯥꯎ ꯌꯥꯗꯕ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯂꯥꯏꯖ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ ꯂꯥꯏꯖ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯒꯦ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯦꯠꯂꯔꯣꯏ ꯆꯥꯎꯔꯦꯜ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖꯗ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖ ꯆꯥꯎꯔꯦꯜꯅ ꯆꯠꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯖ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯖꯔꯝꯗꯦ ꯇꯨꯃꯤꯟꯅ ꯆꯥꯎꯔꯦꯜꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯇꯥ ꯑꯣꯏꯔꯕꯁꯨ ꯊꯥꯗꯣꯏꯅ ꯀꯥ ꯍꯦꯟꯅ ꯇꯛꯁꯤꯟꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯋꯥ ꯍꯧꯗꯣꯛꯄ ꯂꯥꯏꯖꯅꯁꯨ ꯉꯝꯖꯔꯝꯗꯦ
ꯂꯥꯏꯖꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯏꯅꯁꯨ ꯀꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯃꯥꯅ ꯆꯥꯎꯔꯦꯜꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯍꯣꯏꯗ ꯊꯥꯗꯣꯏ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯂꯥꯏꯖꯗꯨ ꯊꯥꯗꯣꯏꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯦ? ꯑꯣ ꯏꯕꯦꯝꯃ, ꯉꯁꯤꯁꯦ ꯇꯥ ꯐꯩꯖꯥꯎꯗꯣ ꯎꯅꯁꯦꯅ ꯃꯇꯝ ꯊꯥꯅꯈ꯭ꯔꯒ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯂꯥꯛꯇ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯨꯔꯀꯥꯟꯁꯤꯗ ꯂꯥꯛꯃꯟꯗꯗꯅ ꯑꯩ ꯆꯪꯉꯕꯅꯤ꯫ ꯅꯠꯇꯦ, ꯂꯥꯛꯑꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏꯗꯅ꯫ ꯃꯁꯛꯇꯨꯒ ꯏꯊꯤꯛ ꯊꯤꯈꯩ ꯁꯦꯜ ꯈꯔ ꯄꯥꯏꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯀꯣꯏꯕꯤꯕꯗꯨꯗ ꯅꯨꯡꯁꯥ ꯃꯔꯛꯇ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯉꯥꯏꯍꯟꯗꯅꯒ ꯋꯥꯕꯅ ꯁꯤꯔꯤ ꯏꯕꯦꯝꯃ꯫ ꯌꯨꯝꯗ ꯆꯪꯉꯨꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯊꯕꯛ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯅꯣꯏꯗ ꯑꯣꯏꯅ ꯆꯪꯉꯛꯏꯅꯤ꯫ ꯃꯤꯁꯨ ꯐꯔꯛ ꯇꯥꯕꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯁꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯣ ꯍꯦꯛ, ꯁꯥꯎꯔꯅꯨ꯫ ꯑꯁ ꯀꯥꯏꯗꯒꯤ ꯍꯌꯦꯡꯗꯤ ꯃꯤ ꯑꯩ ꯇꯥ ꯃꯦꯔꯥꯒ ꯎꯅꯗꯣꯏꯅꯤ꯫ ꯃꯤ ꯀꯨꯏꯔꯕꯅꯤ ꯍꯌꯦꯡꯒꯤ ꯃꯇꯝ ꯊꯥꯅꯈꯤꯕꯁꯦ꯫ ꯃꯥꯗꯣ ꯅꯍꯥꯟ ꯃꯈꯩ ꯑꯔꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯎꯅꯗꯣꯏꯅꯦ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ꯫ ꯑꯩꯒꯤ ꯔꯥꯅꯤ ꯐꯤ ꯑꯃꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯌꯦꯡꯁꯦ ꯌꯥꯝ ꯊꯨꯅꯕꯨ ꯌꯧꯍꯟꯅꯤꯡꯉꯦꯗ ꯑꯩꯗꯤ꯫ ꯑꯗꯣ ꯊꯥꯗꯣꯏ, ꯅꯪꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯏꯅ ꯈꯪꯅꯔꯛꯄꯩ ꯃꯀꯨꯞꯇ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ꯫ ꯑꯁ ꯑꯗꯨꯃꯥꯏꯅ ꯀꯤꯔꯒ ꯑꯗꯨꯝ ꯂꯩꯕꯩꯅꯤ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯗꯣ꯫ ꯑꯣꯏꯕꯦꯝꯃ, ꯈꯔꯁꯨ ꯀꯣꯏꯌꯣ ꯑꯗꯨꯒ ꯈꯪꯉꯛꯀꯅꯤ ꯅꯪꯁꯨ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯑꯃꯇꯪ ꯀꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯈꯜ ꯑꯃ, ꯃꯌꯥꯝ ꯀꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯈꯜ ꯑꯃ꯫ ꯑꯣ ꯃꯈꯜ ꯑꯃꯃꯝꯅꯤ ꯏꯕꯦꯝꯃ꯫ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯉꯥꯎꯒꯗꯕꯅꯤ꯫ ꯑꯗꯨ ꯊꯥꯗꯣꯏ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯃꯌꯥꯝ ꯑꯃ ꯀꯣꯏ꯫ ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯑꯗꯨꯁꯨ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯪ ꯀꯣꯏꯌꯣ꯫ ꯃꯥꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯥ ꯌꯥꯝ ꯈꯟꯖꯕꯅꯤ꯫ ꯅꯍꯥꯟ ꯑꯃꯁꯨ ꯑꯩꯒ ꯊꯦꯡꯅꯩꯌꯦ ꯃꯥꯗꯣ꯫ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯪꯕꯨ ꯍꯪꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯥꯗꯣꯏ꯫ ꯇꯨ ꯍꯧꯔꯅꯤ ꯃꯥꯒꯤꯗꯤ ꯈꯤꯇꯪ ꯇꯧ ꯌꯥꯔꯣꯏ꯫ ꯇꯥ ꯆꯥꯎꯔꯦꯜꯅ ꯇꯥꯅꯤꯡꯗꯕꯅꯕ꯫ ꯃꯤ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣꯕ? ꯅꯪ ꯃꯥꯏ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯁꯨꯛ ꯌꯧꯗꯣꯔꯛꯀꯅꯨ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ꯫ ꯁꯤ ꯅꯪꯒꯤ ꯐꯤꯗꯣ ꯁꯥꯖꯍꯧꯔꯣ ꯐꯖꯅ꯫ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯥꯡꯗ ꯂꯩꯔꯝꯃꯅꯤ꯫ ꯑꯩ ꯆꯠꯂꯒꯦꯀꯣ, ꯊꯣꯛꯑꯦꯀꯣ꯫ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯅ ꯍꯜꯂꯛꯄꯗ꯫ ꯍꯜꯂꯛꯑꯕ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯩ ꯆꯦꯡꯒ ꯂꯩꯇꯕꯅꯤ꯫ ꯆꯦꯡ ꯈꯔ ꯈꯥꯏꯌꯨ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯑꯝꯇ ꯂꯩꯇꯕꯅꯤꯀꯣ꯫ ꯑꯁ ꯏꯃꯥ, ꯑꯩ ꯍꯦꯛ ꯎꯕꯒ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯄꯤꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯤ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕꯒꯤ ꯈꯔꯒ ꯋꯥꯕꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯩ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯋꯥꯔꯛꯑꯅꯨ꯫ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯨꯄꯥꯅ ꯀꯣꯏꯅꯤꯗꯤ ꯈꯪꯉꯤ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛꯂ ꯃꯅꯥ ꯑꯝꯇ ꯇꯧꯅꯤꯡꯗꯦꯅꯦ꯫ ꯅꯪ ꯍꯌꯦꯡ ꯅꯥꯄꯤ ꯇꯥꯔꯒ ꯈꯥꯡꯗꯣꯔꯤꯕꯅꯤ ꯅꯪ ꯍꯥꯏꯔꯤꯁꯤನಿ꯫ ꯆꯠꯂꯨꯆꯣ ꯌꯥꯝ ꯊꯨꯅ, ꯆꯦꯡ ꯈꯩꯔꯨꯆꯣ ꯆꯠꯂꯣ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦꯛ ꯇꯧꯔꯒ ꯃꯥꯏꯗꯤ ꯑꯁꯤ ꯉꯥꯛꯇꯅꯦꯕ꯫ ꯑꯩꯅꯦ ꯆꯦꯡꯗꯣ ꯈꯩꯖꯧꯔꯒꯦ꯫ ꯅꯪ ꯁꯨꯡꯉꯥꯡꯗꯅ ꯂꯩꯍꯧꯔꯣ ꯏꯃꯥꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯃꯦꯔꯥꯒ ꯎꯅꯅꯤ ꯈꯟꯕꯗ ꯃꯥ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯖꯗꯨꯅ ꯂꯩꯔꯝꯕ ꯃꯁꯛꯇꯨ ꯍꯦꯟꯅ ꯐꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥ ꯍꯦꯟꯅ ꯀꯦꯖꯔꯝꯃꯤ꯫ ꯀꯦꯕ ꯌꯥꯕ ꯀꯦꯔꯗꯨꯅ ꯃꯥ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯦꯔꯥꯁꯨ ꯊꯥꯗꯣꯏ ꯊꯣꯛꯂꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯎꯕꯗ ꯃꯦꯔꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯩꯅꯣ ꯅꯍꯥꯟ ꯃꯈꯩ ꯎꯔꯨꯗꯕꯩꯔ ꯀꯩꯅꯣ? ꯅꯪ ꯅꯍꯥꯟꯉꯩꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯊꯥꯗꯣꯏ꯫ ꯑꯩꯗꯤ ꯅꯪ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯇꯥ ꯃꯦꯔꯥ, ꯀꯩꯅꯣꯗ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯑꯩꯕꯨ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯖꯔꯒ ꯂꯩꯔꯁꯤꯕꯣ꯫ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯏꯁꯨ ꯅꯍꯥꯟ ꯃꯈꯩ ꯎꯔꯨꯗꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯤ ꯉꯁꯤꯗꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯅꯪꯒꯤ ꯐꯤꯅꯤ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯧ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯇꯥ ꯃꯦꯔꯥ, ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯛꯆꯅꯤꯌꯦ꯫ ꯐꯤ ꯈꯟꯕꯒ ꯌꯥꯝ ꯍꯩꯀꯣ ꯃꯤ ꯃꯆꯥꯗꯤ꯫ ꯐꯤꯁꯤ ꯏꯜꯂꯒ ꯅꯪꯅ ꯑꯩꯈꯣই ꯆꯥꯛꯈꯨꯝꯗ ꯆꯥꯛꯀ ꯊꯣꯡꯕꯗꯣ ꯌꯦꯡꯅꯤꯡꯈ꯭ꯔꯗꯩꯗꯤ꯫ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯁꯤꯔꯣ? ꯆꯠꯂꯁꯤꯔ? ꯅꯪꯁꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕꯁꯤ ꯄꯥꯝꯗ꯭ꯔꯦ꯫ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕꯁꯦ ꯑꯩ ꯏꯁꯥꯒꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ꯫ ꯌꯥꯝ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦꯗ ꯉꯁꯤꯗꯤ ꯃꯤꯁꯤꯡꯁꯦ꯫ ꯅꯨꯡꯁꯤꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯍꯦꯛꯇ ꯉꯁꯤ ꯏꯟꯍꯧꯔꯁꯤꯔꯅꯦ ꯑꯩꯕꯣ꯫ ꯅꯪꯅꯕꯨ ꯌꯥꯔꯦꯗ ꯍꯥꯏꯌꯨ, ꯑꯩꯒꯤꯗꯤ ꯆꯠꯂꯁꯤ ꯍꯥꯏꯔꯤꯅꯤ꯫ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤ꯫ ꯑꯣꯟꯅ ꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯀꯥꯏꯗꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯔꯣꯏꯌꯦ ꯇꯥ ꯃꯦꯔꯥ, ꯃꯇꯝ ꯈꯤꯇꯪ ꯂꯩꯔꯒ ꯆꯦꯟꯁꯤ꯫ ꯉꯁꯤꯃꯛꯇꯤ ꯐꯔꯛ ꯇꯥꯅꯤꯌꯦꯕ꯫ ꯑꯗꯣ ꯌꯥꯝ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯑꯩ ꯋꯥꯈꯜꯁꯤ ꯂꯩꯇꯥꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕ꯫ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ꯫ ꯑꯣ ꯈꯝꯕꯜ ꯆꯥꯎꯕ ꯏꯕꯨꯡꯉꯣ, ꯃꯇꯝ ꯈꯖꯤꯛꯇꯪꯅꯤ ꯉꯥꯏꯗꯣꯏꯁꯦ꯫
Warasu wana matam kharasidi ngaibiro khangbiro. Makoi anina no keduna wari sanaringaida khomba mamanab amaga thabak ama satlubadagi lambi thoi haiduna thadoigi manakta thadoida pawam tapidana laklammi. Khombana lakpada thadoy edu miraga leirambada ubada khomba ingangakna makoi anigi manakta sangla ammi. Thadoy nangdi sida kaidorami ba nupa sida kana asikpa sida nakhoni da mafam sida kaidoriba nangdi. Thadoy du khomba lakpada ingak ngakserami. E ta khomba nangdi kamaina ta Mirana kanano nang Thadoy se aiga nungsinazaba nupi nang kaidogi hai adu khanga ha nang kanan sak yam takhalibudubu kaigino somna aishu Thadoyga nungsinazaba nupani aiga maga nungsinazaribase kuirabani khombaga miragi ge mawong matawduda Thadoy ika tawduna tawkham khangdaba mawongda leirammi khombana tawngambi kuirabani ai nang singnaribase iman amasingna nangi lamjase nahana aingonda tamlabani adubu aina makoina haibo wasingto nongta thajarudabani adubu ngasidi imitsina uri nanguma nupisidi koigadabi sarukpudi koidamni hena phai nupa singdagi nangna them makoidagi sathok thaktoktuna nang loriba saklonse nasana thantana nang namaidi kai phawdabra tukaje nanguma nupise tukaje haisi merana aina nangbu aduk thamoi sengna nushiraga nangna yi phamda oidaba minamba nangsu ngasi aina wariba sumaina awaba taboy aduk lichatluda ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯥ ꯑꯄꯪꯕꯁꯤꯡꯗꯒꯤ ꯅꯪꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯅꯪꯒꯤ ꯑꯃꯣꯠꯄ ꯃꯩꯈꯨꯝꯕꯗꯣ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯅꯪ ꯁꯤꯖꯈꯨꯒꯅ ꯀꯗꯥꯏ ꯑꯩꯒꯤ ꯐꯤꯗ ꯄꯤꯔꯣ ꯐꯤꯁꯦ ꯅꯪꯅ ꯏꯟꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯦꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯗꯨ ꯂꯥꯛꯇꯨꯅ ꯂꯧꯈꯤꯔꯝꯃꯤ ꯃꯦꯔꯥ ꯐꯤꯗꯨ ꯄꯨꯗꯨꯅ ꯊꯥꯗꯣꯏꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯣꯝꯕꯁꯨ ꯊꯥꯗꯣꯏꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯊꯥꯗꯣꯏ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯅ ꯂꯦꯞꯇꯨꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ Takhomba, Tamira, Takhomba, Tamira, amta ngaiku, aigi wasi amta tabiku. Thadoy na haribadu kanana su tabikidi, mama thanda mafamduda kaptun lehowi. Kapna Thadoy mayumda hanjilaklammi. Thadoy na kaptun leibadu uraga mama tombisu masagi manakta sangjaraklammi. Imai bema, kaigino nang nangasay makai kaptun leibasibo. Isabu kaidorage, isada kanana kari haireklabagi imada hai. Kaidorage isabo adumna kaukano imai bema ima ayam soikri ma ayam lankre aina wakal khantaba watpadagi aina tauroidaba tabak kaya ma taukri ma ayam soikre aina sidi yam ngamlakre ayam ngamlakre ai siam pattabine igam pattabine aina tauruba singdukine aina ngasi kapni basima Bema, nupi haibasidi yamna lubani adubu ngasi isana wakhal taraduna nang nasagi asoiba khangjaraklibase yamna phai ima yamna nungai isa sidi to yare phatre khanglaba thabaktudi matung tarakpada amuk hana tawbidraga loiredana to mina taraga phajaba oide ima ngasidagi ai imana haiba induna imagi mating pangtuna imungi thabain khang tawduna imana haiba wa khuding yaganigi ma aduga iman yadaba thabaksu amata tawraroima imana chatkanu haibasu ai chatlaroima aduni dana isadi maramokpi yengoi nangi imana tana kanabu leirigi imagisu nangna tana kanasu leitini mai bema ima isai khoini khak leibasida amana haiba amana tanadrabadi matau karamna nungaina leigani adubu nangasidi imana haiba induna Masidagidi afaba masa haibadu oyu ko imai bema ima ngasidi yam nungai ima yam haraure nangna sumna wakhal tarakpasi ima pele sangu imung namai namita thuktuna leizaruro chatlu isasidi adumna Thadoy numitudagi wakhal taraduna mamana haiba induna thabeng khang imungi mating pangsingduna yumdagi mapal thoktabi leirammi mama tombina magisu phi sanaba kon ama leiduna yumda phisalon sasu tambirammi Thadoy, nupa nahagi wakhal sangdre hausikti mata sengna nupa topa mamukoigi haibagi wakhal leitre adubu mana sauralda tawkiba ngangkiba singadu sumning singlaktuna Thadoy yamna ningamjaraktre tasengna mak Thadoy sauralbu nungsijaraklammi nongma laija thengnaduna wase hautoke haiduna mathanta khanjarami
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯥ ꯊꯥꯗꯣꯏ ꯍꯣꯏꯗ ꯅꯣꯕꯥꯞ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯏꯇꯥ ꯂꯥꯏꯖꯥ ꯎꯗꯕ ꯀꯨꯏꯔꯦ ꯏꯇꯥ, ꯑꯩꯈꯣꯏꯗꯒ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯪꯗꯤ, ꯂꯥꯛꯑꯣ ꯆꯪꯉꯣ ꯏꯇꯥ, ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯣ꯫ ꯑꯩꯗ ꯅꯠꯇꯦ ꯏꯇꯥ, ꯅꯪꯁꯨ ꯑꯩꯈꯣꯏꯗꯒ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ꯫ ꯅꯣꯕꯥꯞꯁꯤ ꯆꯥꯁꯤ ꯏꯇꯥ, ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯏꯃꯥꯗꯤ ꯂꯩꯇꯦ, ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯜꯂꯤꯅꯤ ꯍꯥꯏꯗꯅ ꯏꯃꯥꯗꯣ ꯏꯅꯦ ꯍꯣꯏꯗ ꯆꯠꯈꯤꯌꯦ꯫ ꯁꯤꯗ ꯑꯣꯏꯅ ꯐꯝꯁꯤ, ꯑꯩ ꯊꯥꯡ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯏꯇꯥ꯫ ꯊꯥꯗꯣꯏ ꯏꯃꯨꯡꯗꯒꯤ ꯅꯣꯕꯥꯞ ꯆꯥꯅꯕ ꯍꯥꯏꯗꯅ ꯊꯥꯡ, ꯊꯨꯝ ꯃꯣꯔꯣꯛꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯂꯥꯏꯖꯗ ꯃꯥꯒꯤ ꯅꯨꯄꯥ ꯀꯥꯏꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯂꯤꯖꯔꯝꯃꯤ꯫ ꯑꯗꯨ ꯏꯇꯥ, ꯅꯪꯅ ꯁꯨꯃꯥꯏꯅ ꯐꯤꯒ ꯁꯥꯔꯒ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯇꯥ, ꯌꯥꯝ ꯍꯣꯡꯉꯝꯃꯤ ꯅꯪ꯫ ꯃꯄꯥꯟꯁꯨ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯕ ꯅꯪꯕ, ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯈꯔ ꯈꯔꯁꯨ ꯑꯗꯨꯝ ꯊꯣꯛꯑꯣ꯫ ꯈꯪꯗꯦꯗ ꯏꯇꯥ, ꯑꯩꯁꯨ ꯐꯤ ꯁꯥꯕ ꯈꯔ ꯈꯔ ꯇꯝꯃꯤꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨ꯫ ꯏꯃꯥꯅ ꯉꯥꯡꯃꯟꯕꯗꯨꯗ ꯐꯖꯅ ꯍꯩꯕꯒ ꯅꯠꯇ꯭ꯔꯤꯗ꯫ ꯑꯗꯨ ꯏꯇꯥ, ꯑꯩꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯏꯇꯥ? ꯍꯦꯛꯇ ꯍꯥꯏꯌꯣ, ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯤꯀꯣ꯫ ꯏꯇꯥ, ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕꯣ ꯏꯇꯥ? ꯏꯇꯥ, ꯀꯩꯅꯣ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯁꯤꯕꯣ? ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯗꯧꯔꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯐꯩꯔꯦꯜ ꯂꯝꯇꯥꯁꯤꯗ ꯍꯣꯡꯉꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥ꯫ ꯀꯩꯅꯣ ꯅꯪꯕꯨ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯣ? ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ, ꯑꯩꯗꯤ ꯃꯄꯥꯜꯒ ꯄꯥꯛꯅ ꯊꯣꯛꯇꯕꯒ ꯇꯥꯗ꯭ꯔꯤ ꯏꯇꯥ, ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯈꯪꯉꯤꯁꯤꯅꯤ꯫ ꯏꯇꯥꯒꯤꯁꯦ ꯇꯥ ꯆꯥꯎꯔꯦꯜꯗꯣ ꯑꯃꯨꯛ ꯄꯥꯝꯃꯛꯄ ꯃꯥꯜꯂꯤꯗ, ꯂꯣꯏꯅ ꯀꯥꯏꯅꯈꯤꯕꯗꯨꯗ ꯃꯥ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯤꯕ꯫ ꯐꯥꯒꯤ ꯇꯧꯅꯤꯗ ꯏꯇꯥ, ꯍꯧꯖꯤꯛꯇꯤ ꯃꯥ ꯏꯇꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯔꯣꯏ ꯏꯇꯥ, ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ꯫ ꯊꯥꯗꯣꯏ, ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯃꯥ ꯏꯀꯥꯏꯕꯗꯤ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯇꯝ ꯑꯃꯗ ꯃꯥ ꯃꯉꯥꯏꯔꯦ ꯐꯖꯕꯗ ꯁꯦꯜ ꯄꯥꯏꯕꯗ ꯍꯥꯏꯗꯨꯅ ꯊꯦꯛꯀꯗ ꯂꯩꯔꯝꯕ ꯊꯥꯗꯣꯏꯗꯣ ꯉꯁꯤꯗꯤ ꯑꯍꯦꯟꯕ ꯀꯥ ꯍꯦꯟꯅ ꯄꯥꯝꯂꯨꯕꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯏ꯫